Kumbi Dramatic Union KDU na Chahi Humfutara Manga Shurakpagi Diamond Jubilee gi Thouram ngarang Kumbi KANGJEIBUNG ground da Pangthokhre Diamond Jubilee Celebration Committee na sinduna Pangthokiba Thouram adugi saruk ama oina tha asigi anida Pangthokiba sport essay competition, sport pencil painting competition amadi debating competition na Makok mathang taraba miyoisingda manamathon yenthokhe nakal amaromda KDU ge laikhijaba member amasung actor singi mafamda ekai khumnaba utpa oina minute ani tumina lepkhe tungda union asigi souvenir ama miyam mangda phongdokpaga loinana chingtam lanmi haina mingthonba play amasu utkhe Thouram aduda KDU gi convener W Bobby James Luwang BJP Kumbi Mandalgi President Seram Angau Sana, Social Worker W Sobha, India Block Manipur gi Convener KSA Santa Amadi, Manipur Ensemble Imphal gi Director KSA Zugindrona Maru Oiba Mithumlen Singh oina sarukya khe Thouram aduga mari leinana W Bobby James Luwang na hai Lila drama haibasi miyoibagi punsida changdraba yadraba amani masina khunai asigi amotpa kaya Uthoktuna Kunai ama afaba lambida puraknaba hotnabada achauba thodang lauri KDU gi Diamond Jubilee ga mari leinana utliba drama asisu lamdam asigi puwari da yauriba awa landa yumfam oibani hainasu mahakna makatana phongdokhe Drama is a way of life. Masida tonalisi entertainment khatnate. Masi samaj bunaina. Samaj sibu mami tahan baneba. Tiny elements singna tiram ahumbo. Rajaniti doduna leba kumamu sengona bohna ba. Direct like show school college link khatna. Direct mayek chatna samaj bu. Direct like show hai. Educated society moedna. Yamna empowered society moedna bi direct on the chamsin no kanguma. Not lagna lila drama da samaj ki mami sibu tahan dena. Samaj asibu he the mamutta ba he understanding and sanitize samaj gi afa fakta mayam singa si khanaba adugumba khoi yamna ichang thorba kunai ama sengolakpada lila drama lori ba thogang sin ase akhoi puna entertainment gi danatana educational gi oiba adugumba perspectives of the lila drama adugi importance significance do madu ngasi tinbiri ba mayam sida hogolai ba naharol singa sida adugi importance du khangna ba haina hajadragasu pangjadragasu isam samna kumbi dramatic union gi 75th Diamond Jubilee celebration ase Why me am nating alone? Some Pangthokhre